Akaswani Imphal Ningthoukhongjam Suni na pau pazari ahanbada maruipa pau. Lokhubagi hidak makhalani real life amasung respifresh yonba amasung sizinaba drug control administration na athingba thamkhre. Pradhan Mantri Narendra Modi na lau shunga mari leinaba tongan ba thaurang ani ngasi hokdoklagani amasung lakadawriba harau kumai singa mari leinana airline singna ticket ki mamal hengatanaba Kendriya Civil Aviation Mantri K. Ram Mohan Naidu na appeal tawkhre. Rajya ki Directorate of Health Services ki makhada lairiba Drug Control Administration na lokhubagi hidak makhal ani relive amasung respifresh yonba amasung sizinabada athingba thamkhre. State Drug Control Manipur S. Baleshwar Singh nang thokpa chirol amada hai. Gujarat ki MSF Pharma Private Limited na saba relive aduga Gujarat ki MS Redness Pharmaceutical na saba respifresh hariba hidak makhal ani asida haksang sokningai oiba Dithylene glycol yawi habigi wafam Madhya Pradesh Sarkar ki Drug Testing Laboratory Bhopal no report tawkrabani maramaduna hariba hidak makhal ani asi Rajastha yonba amadi sizinaba thingbani hidak makhal sing asa yawriba Dithylene glycol asina miyobagi kidney sokhali kanaguma miyoina hariba hidak makhal sing asi thamlagadi mari leinaba authority singda pisangadabani Rajastha leiriba pharma singna Hariba athing bas thamgraba hidak makhal sing asi yolibra habadu akan mamong di yingsin begi thabak haure haina sirul sina makhatari. Sandia Jela ki District Health Society Non-Communicable Disease Cell na sinduna World Heart Day lising ani kunmanga Chandel gi Purum Chumbang khul gi Community Hall da palan tawkre. Don't miss a bit sabi hiram da palan thawram adu pangthokibani maduda Chandel gi Chief Medical Officer Joyson Matthew Monsang District Hospital Sandel gi Medical Superintendent Dr. Sakchung Serbun Amadi Jila Sigi Non-Communicable Disease Cell gi Nodal Officer Dr. L. Deben Singh Sarukyake Palan Tharumasigi Manung Channa ECG, Hypertension, Diabetes, Cervical Breast amasung Oral Cancer ga loinana TB gi lemna laina screening tawbagi thabak pangthoke Hayingdagi hawgadawriba National Immunization Day Manipur su pangthokani Imphal Izela da su sahi manga phawbagi manungda leiba angang singda tongan mafamda polio boot kaya hangdoktona polio hidak pithakani Imphal ki District Family Welfare Officer Dr. Lairenjam Bikram Singh na thauram asigi matangda Akasbani Imphal unabada asumna hai Lakliba namajing numit asida Imphal ki su lewak sinba thungna pangthokliba Sub-National Immunization Day polio pithakpagi thoram asi pangthok sagani sahi manga phawbagi manungda leiba angang singbu puthok piraktuna polio drop ani pithak pinaba District Health Society Imphal East na pangthok sariba National Immunization Day for polio asibu mapung phan biu Manipur Fire Services na luchingduna Imphal West Jila gi Sekmai Awanglekin thabigi guha amada tasin kiben nupi ama kankre Manipur Fire Service ki chairwoman hai Sekmai Police ki personnel sing amasung Nipan Suba Gurkha Rifles ki Anishuba Battalion ki miyoy singa loinana Manipur Fire Services ki anoba khusukulai sing sizinaduna nupi adu bukan kibani Kangpokpi Jila da District Health Society amasung District Immunization Office na sinduna nomugi oiba Sub-National Immunization Day SNID IPPI gi training harang pangthokre Kangpokpi Jila gi District Headquarter da leba conference hall da pangthokpo thawramasda miyo yangkhairom na training asa saruk yaki tabiriba pawasi Akaswani Imphal dagini Pradhan Mantri Narendra Modi na lau singuga mari leinaba tongan ba thaurang ani ngasi hawdoklagani Laumi singi pothok hengathanduna hena sentok lehenabagi pandamda ngasi hawdokadaba thaurangsing adudi Pradhan Mantri Dhan Dhanya Krishi Yojana amadi Self Reliance in Pulses haiba asini Nai Delhi da pangthokadaba thauram amada ngasi thaurangsing asi Pradhan Mantri na hawdokani Maduda laumi singasu hakthengna unadona wari sagani sarkar asina laumi singi yaifanaba amadi lau singugi lamda mipal tangdabaga loinana khungangi lamda sakut thaurangi tabak khongjel yangshinnabagi damak thaurangsing asi paikatpani hairi Thaurang ani asida punna lupa koti lising kuntra manga hena thadagani masigi manungda lupa koti lising kunmari romna PM Dhan Dhanya Yojana gini lupa koti lising Taramathoina Mission for Atma Nirbhar in Pulses hariba thaurangi ni leba pumbagi oina Pradhan Mantri Narendra Modi na hawdokadawriba thaurang asigi manung channa Manipur da sulau singu bibak na sinduna konung mamangda leba Manipur State Film Development Society MSFDC gi auditorium de thorang sing ase hokdopagi thorom pangthokani
Maduda Rajya Sarkar ki Chief Secretary Dr. Punit Kumar Goyal, Additional Chief Secretary Agriculture Vivek Kumar Diwangal amadi Additional Chief Secretary Textiles Commerce and Industry ki Anurag Bajpai saruk yagani. Thoronggi manung chana Delhi da pangthokadaba PM Dhan Dhanya Yojana amadi Pulses Mission ki thoram live telecast tawduna uhangani haidi. Pahalgam da chathakhiba terrorist ki attack aduda Afghanistan na akan mamongdu yaningdaba phongdokkibagi Mapal Thoram Mantri Dr. S.J. Shankar na leibak asibu thagatpa phongdokre. Dr. J. Shankar amadi Afghanistan ki Foreign Mantri Molawi American Mutaki na Nai Delhi da ngarang wari sanaraba matungda nakal animakna terrorism ki thawungsingbu amatta oina yaningdaba phongdokkibani. Leibak amagi apunbagi saktambu ikai khumnaba haibasi tangai phade haina luching ani asina phongdokki. Afghanistan ki Foreign Mantri Sri Mutaki na makata na hai Afghanistan sarkar na kanagum amatta da makoi gi lebak bu sizinaduna Bharat ki mayukta thabak tawba ayaba piru habagi thajaba adu amuhona panki amorom da Bharat ki Mapal Thoram Mantri Dr. J. Shankar na handak thoki ba yuhar habagi thawdokta Nangarhar amadi Kunar province da miyoi kaya lekhidaba amadi amangata thoki ba adugi damak nungaitaba phongdokhi laibakti ba thawdok adu da Bharat na tongan tiptingmangi polam kaya pirakpagi damakta su Afghanistan ki Foreign Mantri na tawbimal khangbo utkhi Dr. J. Shankar na hai. We have a shared interest in boosting trade and commerce. I'm glad to note the commencement of additional flights between Kabul and New Delhi. India has introduced a new visa module for Afghan people in April 2025. As a result, we are now issuing greater number of visas, including in medical, business, and student categories. Bharat lakadawriba tongan-tonganba kumaisingga mari lainana airline singna ticket ki mamal maram chana lepiu haina Kendriya Civil Aviation Mantri K. Ram Mohan Naidu na appeal tawkre. Airlines ki kangbu na su passenger singi kudong chana ba thabak tawbana khwaidagi maruiba makoi gi thawdang oigani hana thajaba pikibaga loinana high traffic route singda ayanba flight sing hapsinduna miyamda kudong jaba pigani haina su phongdokre haire. Nai Delhi da pangthokba review meeting amada Sri Naidu na passenger sing da hena nungaitabana nataba makoi bu tek da kaidana ba tongan ba chana kanglon kaya ningthi na ngak pai basu tangai phade haiki ngasi phongba pause singi moro pause singi damak hauzik Kshetrimayum Premchand leire Premchand Thagachuri Suni Major agreement kuyek pina kiba October 15 yagodaba numit 3 ni walingaida Shillongi Manipur Rajbari Singkup sana tugaram le haiba banner headline asi huyenlan paugi ahan headline oiri pawsi Naharogi Totangana, Manipur Rajbari Tuwaiki Basi, Atamana, Kanagumba Karana, Ekogi Puadigi Latamama, Mutat Nabuhonarakpani Haiba, MP Bimoli Wafam, Ahan headline Piduna Fongli, Paosi, Sanle Bagdasu, Ahan headline Oina, Fongbu Tenere, Ganfiu Melda, Meghalaya Chief Minister Konrad Changmana, Manipur Separate Administration, Thamba Yaning de High Krihaiba, Wafam Masi, headline Piduna Fongbu Tenere, Hariba Paosi, Sangai Express Manipuri Edition, Sangai Express English Edition, People's Chronicle, The Morning Bell Su, Fongbu Tenere, Pong from Yahan headline asi, Manipur gi mamal yamlaba potok sing malim mi kaithel yahon si haiba, Governor na Fono kiba wafam asi, ahan headline piduna fonglakli, Manipur gi wathok asi, wari sanaduna, wari shon purknaba hotnabada NPP na thajai haiba, headline asi, Manipur Mailda, ahan headline piduna fongli. Manipur bu India tin khibagi khuyek pinakhiba Red Lane building thugai khre thaudok asi Meghalaya lenga ka marilena de inquiry chatharakani haina CM Sangmana phonokhiba wafam asina sanale bag pauksi gi ahan ba headline oiri Furuf anina wari sanaduna constitution na yaba solution ama puthoktuna Manipurda ing tappa hanjilaknaba honagadabani haina Chief Minister Sangmana Phonokhiba Wafam Naharoli Thodang Pausheda Anishuba headline oiri National Black Day Korkomna October 15 Pung Traintoigi total shutdown Lauthokre Haiba Pau Asisu Ponglofam Pausigi Ahan Balamaida Maruiba Pau Oina headline Piduna Fongli Suni Thagachari Premchand Aroibada Maruiba Pau Amok Lokubagi hidak makhalani real life amasung recipe fresh yonba amasung sizinabada drug control administration athengba thamkre Pradhan Mantri Narendra Modi na lau singuga mari leinaba tongan ba thaurang ani ngasi haudoklagani amasung lakadawriba harau kumai singa mari leinana airline singa ticket ki mambal hengatanaba Kendriya Civil Aviation Mantri K. Ram Mohan Naidu na appeal tawkre pauloi jare